ngasi numida wairam phongkiba tongan Manipuri sifongsingdagi amasum thokiba thawdo wathoksingdagi maruoibi I pausing kongasaraga Manipur top channel gi maikei myam thamjagi ahanbada MLA local area development scheme gi makhada MLA laisiona paikhatpa thabaksing sengdoraknaba khankhre kumja English singa niga taraga nipan amadi taraga mapan gi MLA singi local area development scheme gi makhada paikhatki hairiba wire fencing yauna set amadi water tank gi matangda assign worksing gi oiba status adu 43 Fungyar AC gi MLA su oidiba hill area committee gi chairman laisio kaisingna sengdorakadabani haina Fungyar block na taksin kibaga loinana MP LADS ki scheme singi makhar lairiba project sing asi paikhat kiba laite hairi Fungyar headquarter village authority gi Tangkhul express Fungyar PTPO gi chairman amadi Fungyar katamnau long na sinduna pangthokiba press meet amada Fungyar gi chairman hai block khudingmakta piriba Khelo India si Fungyar block tadi piba laitri namba sida pikre haina sandurak liba sigi matangda MLA na singdurak pa pami haiki adubo Fungyar public cemetery na singbu mapung fana lusilaba thabak singi matangda MLA laisyo kai singbu tawbimal khangbu utki haina pau sina su phungdorakli atopa pau mana BJP na Manipur law and order fare hairaga karigi disturb area status extend tawribano ibobi Manipur da Haojik Paliba BJP lenga asina Manipur law and order fare haina lauraga karigi disturb area status extend tawribano haina CLP gi leader hanagi chief minister Okram Ibobi na phongdokre wapam masingasi mayang Imphal Assembly constituency gi social worker MD Altaf Hussein bu Manipur Pradesh Congress Committee da sangkibaga loinana MPCC na BT rota leiba Congress bawanda mak putaram na opagi thoramda phongdokhibani sohaidi atopa pawamana Omicron na sandokpagi sang helabasu karamna sokalli habigi matangda khangmangamdri ka hena Mipaibiganu Rajo COVID-19 pandemic ki mari lainana state ki thakta pawgi mifam amangasi lamphel pata leiba RD wing da pangthokre pawgi mifam aduda health service ki director Dr. K Rajo na phongdokhibada Haojik South Africa dagi lakpani haina singnaba coronavirus ki anaupa variant B.1.1.529 mamingna Omicron kauba ma lakre lebak taraga mari de variant asi laikre haiba khangmangamle Manipur miyamna su Mipaibiganu variant asi gi maramda yamna muna khangmangamdri variant asi yamna thuna sandokanbu oi haibadi khangmangamle adubo masina yamna kangani haiba natragana kadi oirakpa yai haiba adudi khangmangamdri oirakliba phiba masida Ministry of Health and Family Welfare na November sachet kungani pana notification ma thoktuna December sachet amadigi leibak pumbada satnaba hogadaba COVID ka mari leinaba guidelines speakre Manipur goine suhanigi protocol lengdana satnari hauji Manipur da risky state gi Miyoi nipalai makhoi adu Kangpokpida ama Senapati dama Imphal West da ahum amadi Imphal East da ahum laidi makhoi singasi Israel New Israel Bangladesh amadi Emirates state ki lakpani loinana surveillance hokre haina pawamana makhatana phongdorakli amaromdana kumbida nomagi oiba political conference pangthokre BJP gi sungsinaba laingak si laklamdrabadi miyam kang marakta ahing yareklaga posta kangsi khinglaga lelamgani biren lamdamasida BJP na lusingba sungsinaba lainga asi laklamdrabadi Manipur gi ima ibel sing kang marakta ihing yarek pagaloinana posta kangsi khinglaga leramgani haina chief minister N Biren phongdokre kombi BJP mandal na sinduna kombi Kangjaibungda pangthokpa nomigi oiba political conference ta saruk yakhiba chief minister na kendra sigi sakwa thorang sangbay amasu lauthokhlambadagi miyam haraubana maton lomkhre chief minister Biren hai ngasi aikhoina semga sakaliba sing MLA sing nungaina banati miyam nungaina bani singmi singna sakhotpa ngamlamdribisi singi lusingba sing board karaga tamda loina laikiba madi singi sakhot thorang lakpadagi samagi manungda tarai yona piramdabadagi sotakhibani lamdamasigi miyam matamamada yumda tumhanbagi muhutta lambi sorokta tumhananaba maira sang ama ani sabiba mida board piraga lakpani adubo haujikti Mipaibel sing kang marak tumhandre maira sangna tumdre amasum BJP lenga si
taklamdrabadi miyam kang marakta leiduna posta kangsi khinglaga leramgani hainasu pausna makhatana phongdorakli atopa pawamanamo tenthada congress ki phiral nampura yungkhiba leite kapilal wangjing tenthai assembly constituency ki manung sanma tenthada congress ki phiral nampura yungsin bire haina paukse singda yaukhibadu lebak thibani masag ayaba yauduna tenthada phiral yungkhiba leite haina tentha youth congress committee ki advisor naurem kapilal na phongdorakli ngasi committee sigi advisor naurem kapilal na hiramasi ki matang na phongdorakhibada tenthada congress workers na yum de sangdon phiral yungbagi campaign ama sathajabani amasum phiral yungjaroi haiba yumsingda phiral yungkhiba leite phiral yungba satpa matamda yamna ngakpa thawdo amadi thengna ki hairaduna tentha marong band leibi khangembam ongbi thoibi devi mapuroiba khangembam boisa kobi nupi asina ma ki thabak wonombagi lupa lakh nipan mapan pisin khre hairaki hauju palibelenga sida senja thumja wasat wonombagi paulerabadi pibir o haiba leibani na thubu matamda hiramasi gi matangda thigat piduna senja thumja wasat wonom sida maralibising ahak pasairak pibiu hainasu kapilal na makhatana sa phongdorakli atopa pawamanamo WMC na ST ga mari leinaba report sing tribal affairs ki ministry da thabineba minister da memorandum pikre haba pawamus phongli Walmite council WMC gawa state union na schedule tribe ST ga mari leinaba report sing tribal affairs ki ministry da athuba matamna thanaba Manipur gi chief minister N Berenda memorandum piduna haijakre haina WMC gawa unit ki general secretary Sanatomara thadorokpa sirulaman hairi siruladuna hai maitai singbu ST oina sak khangnaba sangsilaklibu khongjang asigamari leinana tribal affairs ki ministry na kumja english singa tarago humdoi gi me saisat kunga mapanda ethnography report amadi socio-economic survey report kalunana special recommendation tharaknaba Manipur lengakta notice thadno khanki adubo hiramsigi matangda hana leramba lenga amadi haujik paliba lenga animakna thabak amata paikhatri WMC na ST demand ga mari leinana CSO taraga turka loina khongjang sangsiladuna November 15 dagi 19 faw state asida pung humdraga ni thoigoba general strike kauki haidi henesu pausna mayek singna phungdorakli loshilak poina ten ma pau khurana NPF naga singi damak leplibo political party ni MLA Kasim Basum Naga People's Friend NPPSC sokha thorangi thaba khakta leptuna politics toba party dunati adubo naga miyam gi political right ki damak thabak tobuga loinana lepliba party amani haina Kasai village da 7 Kasai district council constituency DCC MPF na sinduna pangtoki banom gi political awareness game ga mari leinana singai AC ki sitting MLA Kasim Basum na phongdokre NPF ki weba masagi principal gi matangna sandokna takladuna mahakna makhatana hai NPF ki political dimension si sakwa thorang gi weba meeting digi hena sanduna karigumba issue ama hekta lakpa matamda mari lenaba party aduna ihan hana tanari ba party is NDF ni hansu pawsna makhatana phongdorakli loshilak poina to papaw mana english singa ni taraga taruk tigi ngasi fawa insurgency gi mari lenaba thaudok singda misam amadi insurgency yauna SF sing amata sikidri Susampur district ki embusta mapalam gi khut yaude center Susampur district thoki ba Assam rifles ki CEO amadi ma ki imung manung yauna Miyoi tere sikibe embus aduda foreign countries singi khut yawi habi ki akakna ba paulaiti haina center na phungdo kibaga loina kumja english singi ni taraga taruk tigi sai sigi November sachi taraga manga fawda Mizoram state ki oina insurgency ga mari lenaba thaudok singda misam amadi insurgency sing yauna security force ki personnel sing amata sikide hairena su paus na phongdorak li duga ngasi goina ti paus matang sa lusinjarage masum pathok sa ki bida so ki plan ki ba kya yaur sim yamna ngak pigani matam gi maroi bi paus sing leptan update pizara kenesu channel sigi mekedi gi myamna thamjari and thank you